Good morning. Ngasigi runes ki reading so happy di ngase ko haidi runes ki reading se group 1 group 2 aina khaido ase ko haidi koina nungti gi keno to bodo maina number 1 natraga number 2 choose to se ko adudagi haidi laiba energies to gi matungina symbol gi energies so happy di ngase ba kari leige haibo to ko guide nungti gi energies haidoni ko se lese ko number 1 ko number 1 dana sidala ko sigi symbol am la e number 2 dana maina symbol ani khak lai ko hadi sina number 1 khan bangai gi sina akoi gi number 2 khan bangai gi ko aham bagi symbol se creativity da work to one hai si lai se ko hadi creativity da work to hai bagi atradi aina ai gi haija singjari ba thabak tu da hadi work to ba matam da growth lai gani ba hai ta ba pot kum ba da hadi lamjal lu ba na ta ba hadi mayam na si se tau nai adu tara ga di hadi si tau matam da ai mama na tau ba da si kana bani na ai su tau ke hai bagi adu gi adudi greedy oiba ko wina ko aduduna adumaina natabida hadi aina khangjariba aina haijariba feel du do ina thabak to ba hadi creativity isai chagi ahaiba ma isai chakpa mina isai chakpa mi da hadi jagoi sa oidi yaroi dana ko jagoi heba mi da isai sa oidi yaroi na adumaina hai ta si leina ko ai aina khangjariba ai aina keno tawriba ko liba du da aduda work to biyo an hai ko sida aduga ani shubasina mu yamna clear oigani bo ngasige clarity yamna leibado aina tawdoriba aina chatoriba aina chatke na khaliba potsida ko hadi vision se yam fazana clear oiba ko positive oi shu oigani ko shada hadi positivity adum leigani inspire oigani ko hadi aina tawningi ba thabak se ai shima tawge kholage haibage adumaina inspiration samaka loina na adumaina tawbiyo hai ko shona su chanbi basu dum oigani ko aduga silaina ko hadi aingonda lambi su dum lakpa su oigani hadi signal gumba pirakpa harasne ko universe ne aingonda signal lampi re nang sida lambi pirakpa oibado hadi nahangai chapam lakpam khangamda leraga so aingonda lambi ma kari ma lakpa adumai tawraga lai ko sisina khoi gi ngasi gi oina runes ki reading ko ma'am thank you